ꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯦ CAB ꯅ ꯃꯅꯤꯄꯨꯔ ꯁꯣꯛꯍꯜꯂꯣꯏ ꯍꯥꯏꯕꯁꯤ ILP ꯒꯤ ꯀ꯭ꯂꯣꯖꯇ ꯌꯥꯎꯔꯤ ꯃꯤ ꯄꯥꯏꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯏꯅꯔ ꯃꯅꯤꯄꯨꯔ ꯂꯣꯛ ꯁꯚꯥꯒꯤ MP ꯗꯣꯛꯇꯔ RK ꯔꯟꯖꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ Citizenship Amendment Act ki mayokta Assam da changsilliba khongjangna state asida LPG gas amadi petrol gi awaba mayok nagadra mi painare Left Party mangana tha sigi taramapan gi ayuk pung 3 tagi numidang wairam pung 3 fawba pung 12 gi Manipur pumbada general strike lauthokre amadi NAV KSP na luchingba police ki apunba kangbu amana lam ekar ama henbada tharamba popi pambi sing yathattuna manghankhre Krumjari Times of Manipur News mideng tabiri basingbu ngangom Priyana taram nokche bagaloinana pau sandong pizari Sokaloi haibasi ILP gi close to yauri aduna masida mi painingai kesu leite bill asi mioi bagi minung sigi yenglaga secularism de yumfam oiba bill amani haina Inner Manipur Lok Sabha gi MP Dr RK Ranjana Fongdokre wafam masingarang New Delhi gi South Avenue de laiba MP gi flata MP Dr RK Ranjana sung United Living Trust Delhi ga TOMTV ga akhanana unaba mada fongdokibane Aikhogi paumina ILP leiba state kayada CAB na sokhan gani haibagi mi paiba leinariba sigi matangda hangba wahangi paukhum piraduna RK Ranjana BJP na lusing balengak asina Manipur miyamgi ihul khangna thabak tawri CAB na Manipur sokaloi habisi ILP gi close to yaure aduna masida mi painingai kaisu leite sokhan nanaba section gadabadi aikhoi miyamni isagi lam mitop ta yondaba mitop changakpada munna thidok hanba asina chingba section thaurang singdi aikhoi miyamna tawjagadabane mahakna makha taraduna India si secularism chatpa laiba kamani hairaduna CABSC miyoi bagi minungsida yumfam oiduna semba secular ama khongthang amani laibaga sida leiriba miyoi khudimak masa masa gi apamba lining laishol loina chanari Hindu nation ne haina India na declare tawkhiba kaisu leite haiki Aroibada menpek na makata na khongjang changsinba hounabagi firap lawbagi matangda palladuna hai makhoigi agitation tawba kaisu kaide adubo madu khunai gi amade leibaki oina changsinbadi chumloi haiki ILP ka field magi close indo adu the clearly pullabane madu asena action da onno namragadi ekoi ga soilu na tra ekoi prajana madu support oraga ILP ki niyom matu ni nami top chang ko yade se koina prajamo na koina role long pragadi ane amna keble so ine pusul agadi adudi kal lebak musi de botare na ko Nakal Amaromda Dr. RK Ranjana Manipurasi October 15 lising maga chamapan ni bhumapanda India da merge tawkhibadagi hauraga Indian democracy system da yauraga lakibane Manipurasi apikpa state ama oibana state asigi ngamkhai lol nat amadi chanabakya asigi ngaklo pigani haina thajaba pibagi matungina India da merge tawkhibane merger agreement ta hairibasi October 15 lising amaga chamapan ni bhumapan gi mamangda chanaramba legislative adu anoba legislature amana mahut sindriba fawba chanagani haibani matam adudagi hauna Indo Burma gi ngamkhai gi chenaba laiki Treaty of Yandabuda piriba yanabasi chingdol dagi chingkhong phawbase Manipur gi oiraga tampaki saruk singasina Burma gi oigani haini yanaki adubo Manipur gi ngamkhai lanchillaga pillar yunglamba kaya thengnari masina maram oiraga micham miyamda ngamkhai sohalapagi nungaitaba kaya lei Masigi sumathakta Manipur na India da tillaba matungda maning tamba laibak ama oina leirambadagi Parsi state oina haibadi territorial council ama oina thamlaki madudagi hauraga Manipur gi miyamda nungaitaba leirakhrabani Assam gi makhada Naga Hill district oina leirambadagi Nagaland su state hood pikhibaga loinana Manipur su kumja lisingamaga chamapan humbutara ni thoida state hood fangkhibani Manipur gi lol asisu classical literature da Chalhana bakana honari asumna lisang sitna nungai khidaba thodok kyana maram oiraga anti India gi wakhalona si miyamda adumak leiri haiki Manipur si thaina dagi hona haitare India da merge hekto ki matung 1949 15 October si sidagi
howraga aikoisi India ki democratic system da yaurakanda apikpa jati oibnina aikoigi overall protection either boundary ki oigera language ki oigera culture ki oigera koi protection pangani haibagi idea du da aikoina matamdugi ahlaman singna Bharat da yaubani adumak merger agreement da hairisi 15th October 1949 ki mamang da salamba sanabi mayam ain mayam system sing ado anouba parliament natraga legislature amana remove tawdri hawdi adu sinagani na haibani Amaromda nahan makai parliament ke ningtham mifam sark yaruba inner gi MP RK Ranjan ngasi Imphal da thunglare nungthil pung ama khara helakpada Imphal International Airport ta thunglarabada BJP Manipur Pradesh ki thaupu basing mandal kya gi luching basing BJP gi worker kya na MP RK Ranjan bu taram na okay BJP gi worker kya ga loina na airport ta gi MP gi yum fawba punna lakmina ke MP gi yumda leiramba miyamda mahakna handak chethakiba parliament ki mifamda state asigi damak miyam gi yengduna wafam kya thamna bahona bada thengna ki bakya gi wafam sing marik chumna tangki 0 hour gi kuthang khudong chaba logduna state asigi wafam kya house ta thamki Paumi Singa unabada MP RK Ranjana chahi kya gi mamangdagi Manipur miyamna pamduna laklaba state asida ILP system chana halu haiba wafam Prime Minister Narendra Modi amadi Home Minister Amit Shah na haksina lauduna system asi chana hale CAB bill pass tawdringai ILP system hana chana handuna state asigi miyam gi apamba fanghaliba simak center gi luchingba kyabu thagachari aina satningba dharma satpada aina saningba laisang sabada kanasu athingba apanba bharati ka संविधान pideba tawbudabu tanthokpiraba miyoi sing 2014 gi mamang da bharat changakhiba sing do makhoi si karm haina regularize tawgadage haibadu gi waneba Uganda dagi tanthokpiraba prosecute torom am do matam dugi Bharat sarkar na Bharat settle do same thing Sri Lanka dagi Tamilian mem ta tholokpada about 50,000 Tamil sing do South India da settlement loin tawgiba aduna sidai da ayamba sagali basidi aikoina mioi bagi oiba dharma da yeng daba manba adu rajniti gi khudong chaba lobo manba adugumba pot khare yawi aduna hoi ganatantra satpanina mayam gi apamba pamdaba pendaba phongdokna bagi mipung khudingmaki dol khudingmaki right ti lei but adubu at the end it should not be at the cost of our nation simati khoi understand tongna hajnai tongmina ningi haibasima aina subaina phongdok chaningi Awang nongpok Bharat ta leiriba state sing ama toina punsinduna CAB gi mayokta leminana ba mathau tai haina Manipur gi saknariba filmmaker Aribam Shyam Sharma na phongdokre ngasi thangoi banda leiba mahaki sangai da pangthokiba paugi mifam amada mahakna makha taraduna CABSC ILP amadi 6 schedule chanaba mafam na chingbada chanaroi haibasi tabada nungai amadi ILP chanaba honabada achauba thodang lokhiba miyam pumna makpu thagatli adum oinamak CABS na maram oiraga awang nongpok Bharat ki miyamda achauba chaitheng amadi oigani Assam amadi Tripura da CAB chanaba yaroi haina sangsin khiba khongjangda miyoi kya gi punsi lomkhre masitabada thamoi songna nungaitaba fawi awang nongpok Bharat ta leiriba state sing amata tokhaibi yaroi aikhoi amatoina punsinduna CAB gi mayokta leminaba mathau tai loinana awang nongpok Bharat ta leiriba state sing asi dumping ground amanate haiki adu mafam masida problem kaya thengnaraba problem kaya uraba amoina ina haijaningi madudi ke base north east chanahan biganu ani subada masi chanahan denaba karimba upaya mu tawbibadudi yam nungai Manipur da ILP chi chanahan denabani hairabadi aina thagachari adu masi ohelmbira populimaktasu aina thagachari loinana akhoni sukaw kabu yadabdi ji Assam da thoiba Tripura da Meghalaya da asin chingda thoiba ate north eastern state da thoiba pulamakse akoi pulap lepminaraga aduga makhoina akoina pamibase pulap oina phangnaba hotnabani se haibase mayam daina appeal tawjari Nakal Amaromda Housing Manipur da oirakliba CAB gi safu amade chaitheng asina Praja Singh mi painari ba siga mari lenana Imphal East Palace Compound laiba lamyan ba sanglenda Manpack ki mi famadu da takiba resolution da makhatana Manpack ki khongjang lepa hanba leitana sangsin ki gani
लाकदौरिबा डिसेंबर की तांग 13 इम्फाल ईस्ट वांखैदा लेबा वर्ल्ड क्लबता CAB की खोंजंगदा लेखिदबसिंगबु इकाई खुमनबा हाइबना चिंगबा वारेप क्या यावरि हाइना लुफासिगी कन्वीनर युमनामचा दिलीप कुमार अमदे को कन्वीनर अमु कामैना थादोरखिबा रिजोल्यूशन अमदा हाइरी पार्लियामेंट CAB पास तौखिबबु यानिंगदब फोंदोक्तुना हौजिक अवांग नोंपोक स्टेट सिंग मरोइना आसाम अमसुंग त्रिपुरादा अकनब इहौग संगसिनखिबना मरम ओइरगा मणिपुर की जिरीबाम डिस्ट्रिक्ट तसु पेट्रोलियम पोथोक सिंग फंगलरोइद्रा हाइबगे मिपाइनबना मरम ओइरगा मसिंग यामलबा मियामना डिस्ट्रिक्ट असिगी ऑयल पंप सिंगदा थाव हानबा शांगना किउ लेपनखे डिस्ट्रिक्ट असिदा लैरिबा ऑयल पंप अनिगी मनुंगदा चंद्रपुरदा लैबा ऑयल पंप दे गुवाहाटी रोमदगे थाव पुसिलक्तबना मरम ओइरगा थाव पीबा लेफ्ट्रे अदुबु जिरीबांगी बाबूपरादा लैबा ऑयल पंपदा मतिक चाना थाव लैरी मियामना थोइना चिंगनबगिनु हाइरी अमसुंग ngasisu diesel tanker ama amadi petrol tanker ani su thunglakre hairi अमरोमदा मियामना मिपाइनबा हेनगलकपदगे का हेना ऑयल पंप सिंगदा मसिंग यामना थोमजिलकपदगे जिरीबाम पुलिस ना ngak senbagi thabak chathabaga loinana mating pangखी भारत लैंगाकना मियामगी अपामबगी मायोक्ता CAB पास तौदुना एक ओनखिबगी मायोक्ता लेफ्ट पार्टी मंगाना अपुनबगी मिफम पांथोक्तुना बन कौबा यावना वारेप क्या लौख्रे ngasi CPI मणिपुर स्टेट काउंसिल की ऑफिस ता पांथोखिबा मिफमना लौखिबा वारेप सिंह पाउमी सिंह दा पाउदमलदुना CPI मणिपुर स्टेट काउंसिल की स्टेट सेक्रेटरी सोटिन कुमार ना हाइखिबदा लेफ्ट पार्टी मंगागी मिफमना थासिगी 18 गे अयुक पुंग 3 तगे नुमिदांग वाइरम पुंग 3 फौबा पुंग 12 गे मणिपुर पुंबदा जनरल स्ट्राइक चथबा मदे ngasi चीफ मिनिस्टर ना पॉलिटिकल पार्टी सिंह उननबा कौरखिबा मिफम अदु यावदनबा लेपनरे हाइरी न्यू दिल्ली की लॉक काइलन मार्क लैबा नागालैंड हाउस मणिपुरी सिंगना जॉय टू द वर्ल्ड हाइबा थीम दा प्री क्रिसमस के थौरम पांथोखरे थौरम अदुदा सरुक याखिबा इंटरनेशनल मॉडल अमसुंग सोशल एक्टिविस्ट ओइरिबी डाइना मयांग लंबमना लमदम असदा लैरिबा फुरुप सिंगी मरक्ता नुंगशी चानबा हेनगत हनबगा लोइनना मान पांबा धर्म चचरबसु अइखोय अमतने हाइबा वाखलोन अदु मतम पुंबदा काउदनबा थौरम मसी पांथोकपने हाइकी पाउगी मरक थाना अतेनबा ब्रेक अमा लौजरी मणिपुर की अहानबा अमदी अदोंगी ख्वाइदगी पामजबा सैटेलाइट चैनल टाइम्स ऑफ मणिपुर TOMTV एयरटेल DTH की चैनल नंबर 646 ता फंगबिरगनी yang ware सुखथबन लोइदी वाबदो कोकनबा रिबेलेंस सोंथाबदु कोंगनबा रिबेलेंस दा हक्सांग सोल्ट अमदी इलेक्ट्रोलाइट सिंगी अवाटप मेखतुना अदोंगी हक्सांगबु तगत टिकना थंबंग अमली रिबेलेंस हाबदी इलेक्ट्रोलाइट्स अमदी एनर्जी खुरुमजरी लमजिंगबा फाइनेंस ना मखल खुदिंगमकी गाड़ी सिंह हाबदी 2 व्हीलर्स 4 व्हीलर्स कमर्शियल व्हीकल्स अमदी कमर्शियल इक्विपमेंट सिंगेबा लोन पिजरी डॉक्यूमेंट्स इचंग चंगदना अमदी प्रोसेसिंग मतम चंगदना यामना लाइबा मवंगदा लोन फंगबिरगनी अमदी अदोंगी अचिनबा थुबगी दमक मयामना वाबिरगनो मखल खुदिंगमकी गाड़ी के असु बंदान लौजरे क्रिसमस के ओइबा खदबा ऑफर सुपिजरी अकुपा मरोल गिदमक लेंसिनबिरउ लमजिंगबा फाइनेंस नागामापा रिम्स रोड ऑपोजिट मिटाइनंद टेंपल नत्रगना lamjingba finance uripok hawam diwan lekai अखोई फोन नंबर 6909959834 दा कांटेक्ट तोबिरो Riyamang ramda umikyo ikon goy buni tanko ब्रेक की मतुंगदा मयाम अमुक हन तराम नोकचरी मखाताबा पाउ पिजरी ILP चनरकपगिदमक थागतपा मदे दुंगाइबा फोंदोकचरी
adubu munna khanthaminabagi tangai fadaba amadi leiri haina All Manipur Muslim Girls Students Union gi chairol amana hairakli chairol asina makha taribade ngasidagi chahi 64 romgi mamangdagi Manipur gi yelhomi pumnamakna demand tawduna lakpa inner line permit system bo hauzik Bharat ta lengak pairiba BJP na lusing ba lengakna Manipur miyamgi apamba masak khangbiduna tha asigi tarada Parliament Home Minister Amit Shah na Manipur da Bengal Eastern Frontier Regulation lising maga chanipan 64 chatnaragani lauthokhiba numit asi Manipur gi puwari da yektuna lehoragani loinana pung 95 gi manungda amok haidokhiba wafam thabakta onthokpoina India government ke gadget ta fonglakhiba se Manipuri amoina poklubagi mahaya le haibada haiman bathokloi tawbadabu handaki ILP chatnarani lauthorakpa sida base year palaktabasi yamna khanthaningai oibra khali chatnare haibada lahen bagum amuk chatnaroi hairakpada su panglu lugadaba mande Pangal Furup ki oinadi Manipur gi assembly na ayaba pikraba base year asi lising amaga chamapan humputara ni thoi oihanba pame kumja lising amaga chamapan humputara ni thoi nataba atopa base year oirakpadi Pangal Furup na yabangam loi hairakli Nakal amromda housing Assam da oirakliba fiba masina maram oiraga state asida LPG gas amadi petrol fangdabagi awaba mayok nagadoribra haibagi miyamda achoba mipaiba ama poknare ngasisu ayuk anganbadagi hauna oil pump singda miyamna queue sangna lepnaduna thau loksan hauna bahonaki amadi ayuk ki pung 13 khara helakpa duai fawbada oil pump singda thau piramlabasu numit yungba matungdagi de oil pump sing thong lonaki oil pump singda petrol leitre haina thaba play card sing thenaki hiramasigi matangda TOMTV na oil pump singda chatuna mari leinaba miyo singa unaba amada Tera Bazar da laiba Highway Petroleum Agency ge Assistant Manager Nawal Kisorna thau gi awaba karisu leiroi haujiksu petrol purakadabagi ngairi makhatana thau adumak mausagum pikhigani haiki अखोई पुंग तरमुथोई मखा बाउदी पीरे अदु थादी लाखदो लई लादी अखोई दी अमुक हांगनी पीरनी हम नॉर्मल ने कोई पीरे से प्रॉब्लम लैसे अखोई सीएबी लागू तोमने अदु की ईरान की मतंग द थाव खरा लाखतबो वालबने अदु मतंग दी थावदी लोइबने अदु किबदा हिजे मीजे की वैसे चामचनी के अबा मीसे लिसिंग मा चोवा हापचले अदु की स्टॉक याम थुन लोइबने अदु हुजिक लाखदबो लई अदु लाइदी अमुक दी अखोई पीरनी क्यों से मरो लेबनिंग आईदी ओइद्रीबनी अदो मीना मिपाई लगा थाव फंगदरा नगी हाइबगी खरा कीबा म यौमा ले मयामगी अदुई मरमदा क्यों से लेबना भी ओइ माले क्यों दी थोइना लेबत्रसु याय थावदी मरा काना लेरी थाव दुम मखा पिथरागनी थाव सु दुम लाई उजिसु दुम गाई लाई मखा दुम थाव जे दुम पिथरागनेबा थाव से अवात पदि लेत्रबने ngasi bawgi oina di हौजे आसाम चथरीबा सीएबी मायोक्ता चंगसिलिबा खोंजंग असिना मरम ओरगा स्टेट असिदा एलपीजी ग्यास अमदी पेट्रोल की अवाबा मायोक्नबगी मयामना मिपाइबा पोकनरे ngasi ayu anganbadagi hongna mayamna petrol लौनबा होनबदा क्यू सांगना लेप्तुना अवाबा मायोक्नरी अदुमक पु पेट्रोल पंप खराददी अदुमक नॉर्मल दा थाव पिरि अदुगा अतै पेट्रोल पंप खरादना थोंग लोनबगी ममी चावना तारी मसिदा मरी लेनबा सिंगना मिटिंग चांगबगी तंगाई फदबा लेरी Video journalist Sana Galoina na Paudam Jaribe Elizabeth Times of Manipur Langsing. Nakal amromda TOMTV na phangba paugi matungina de petrol gi oina numit mangani aduga diesel gi oina numit tareni stock to lady adum oina mak lenga ki KF and PD Minister Karam Shyam gi maike dege gari macha 2 wheeler singi oina liter ahum 4 wheeler da liter manga aduga heavy vehicle singi oina liter tarapi na ba pump singda khangan khre hairi Citizenship Amendment Bill gi mayokta Assam da miyamna sangsin khiba ihauda miyoi mari leikidrei Dibugar da ayuk pung 9 dagi nungthil pung 2 aduga Guwahati da ayuk pung 9 dagi nungthil pung 3 fawba curfew komthokre adumoinamak Assam gi district tara da internet service ge thingba leiri Kangpokpi district ki manung chenba Kongbal Tangkhut village dagi kilometer 3 lom chetlaga leiba Maharani Chingdon da tharamba popi pambi sing ngasi yanthatuna manghankhre Nav KSPW Bashuna lusingkhiba team maduda NCB Imphal East Police amade Sagolmang Police ki kangbusu yauki manak nakpada leiba khunja singna su mateng pangduna popi pambi yanthatpaduga mari leinana Nav KSPW Bashuna Pali balenga kasina drug ki mayokta sangsilakpa khongjang gi sarukka moina ngasi gi khongthang asi lokhalakpani
Manipur gi mafam kya da ngasigi asigumna popi pambi tharamba kaya yanthatuna manghankhiba kya lekhre makhata na su adumak chathagi gani haiki Amaromda paumi sing na hangba wahang amagi paukhum piraduna ASP na popi thariba mafam sing asigi soil test tawduna aina yaba potchai thana na baso honagani haiki से अखोई प्रेजेंट गवर्नमेंट वार अगेंस्ट ड्रग इन डिक्लेयर तौबदुगी खोंजंग अमा ओइना अखोइना पॉपी डिस्ट्रक्शन ड्राइव से होजबनी हंदक की चाही की ओइना अखोइना 21 सेप्टेम्बर द कौब्रू हिल रेंज द कारगा पॉपी डिस्ट्रक्शन होगी अदुना अहान बोयर होजि खोंजंग अइना खनमरसी तरुक तरेत मुसु बोयरंगनी अद सो फार होजि 500 खर हेल्प एक्जेक्ट फिगर दिगोन लेटर 520 30 एकर्स सिपो यांतत करे अखोइना ngasi gi je yaudbi adugi exact keno figure dengon leitre adubu hoji moina ju soil ga kai ka karamba jaga na karamba soil ga kai ga chani hai je moi kan study tori for example village maming duri kawre moina jingchen thaba yagadra kaina meeting chalaga yi additional SP tharaga armaina yaubri leikre ado aina khanbra soidana thu matamda alternative means pinaba present government se torkadu mal hai ki wakhanda नाव की एसपी डब्ल्यू बासुना फोंगदोरक मतुंगिना संगसिलिबा खोंजंग असे पालिवेलेंगा असिना वार अगेंस्ट ड्रग की मतंगदा थांगलकलिबा खोंथांसिंग मनुंगदा अमनि हाइरि तोंगान तोंगान बा मफम कयादा ड्राइव जथदुना पोपी थारंबा कया यानथतबा मफम कयादा हौरिबा इलीगली थारिबा पोचकसिंग यानथतबा मांगहनबगी थबक अदुमक चथरि ngasing asi su NAF NCB Imphal East Police Sogolmang Police Station amadi khongbal khumgi khunjasing na sangsiliba khongjang asi kadai fawa mai paklage habududi adumak achaw wahang am oiri cameraman Sanjoy galoina paudam jari bayai fu maitai Times of Manipur Marani Ching Pagi marathana atemba break amaga sulok jari Manipur miyam gi nungairaba paujel British Clinical Excellence Award panglaba heart ke ana layeng da sahi kuntra gi matak experience leiraba Dr. L Shyam Kishore Manipur gi ahan mamasung amat ngairaba FRCP London oiraba heart specialist asigi makada Sky Hospital da pung kumari chupna heart ki makal makha kaya gi ana layeng bagi khudong chaba phangbigani miyam na pambibagi matung inna OPD consultation su pijari matam di ayuk pung nipan dagi ama phawba nungthil pung ani dagi manga phawba loinana RBSK gi card pairaba singi oinadi OPD amadi eco free oijagani Sky Hospital na pijariba atoppa khudong chaba singsu lobi ho akupa marol gi damak reception ga tanabi Ano amadi nungai pa government gi thaba ma soina phangba yargani ICS coaching center na 100% job phangnaba gi damakta guarantee pidun lagli India gi oina sarkar gi thaba khwaidagi masing ena phangaliba ICS coaching center Imphal da sohangan ICS ki thoidoba officer singdi course amakha ki preparation tobiraga tongan ba department singi haibadi banking railway post office home teaching defense court haibu singa sida thabak line phangalagan ICS ki teaching method na minute mari natraga manga changadaba question singbu second ahum natraga mari da solve toba ngamale Imphal da laiba ICS coaching center da boarding ki khudong chawju thamjari For details, please contact ICS Coaching Center Imphal, Kasamthong Hodam Lairak. Admission open. Admission open. Sangai Tutorial Kwakatel. Class commencing revision course 5th December 2019. Timing 3:30 p.m. to 7:30 p.m. Foundation course 9th December 2019. Special features, mock tests, printed study material, hostel for boys and girls, van services. For more details, please contact 8787-307-245. Break matungda mayamba mukhana taram nokchari makhataba pau pizare. Combating Climate Change and Integrated Action Plan haibihiramda numit ini chathagadaba All India Seminar among asidagi akampat laiba Nailit ki auditorium da hokre Institution of Engineers India Manipur State Center na Interdisciplinary Coordination Committee IEI Headquarter Kolkata ga kusam naraga pangthokpa numit inigi All India Seminar haudokpagi thoramduda PWD gi hanagi Chief Engineer TH Joy Kumar FIE Institution of Engineers India Manipur State Center gi Chairman N Syam Sundar FIE Retired Chief Engineer M Lokendra FIE PWD gi Chief Engineer KH Temba FIE amadi Controller of Technical Education M Ibomcha Susarkyaki Engineering gi Mahiroi kya yauna akhang ahi kyana seminar aduda sarukyaki
नुमिनिनी चथगदबा सेमिनार सिदा रिसोर्स पर्सन क्याना तोंगान तोंगानबा पेपर सिंग पुथोकनी सेमिनार अदु सिनबगी मतंगदा इंस्टीट्यूशन ऑफ इंजीनियर्स इंडिया मणिपुर स्टेट सेंटर की चेयरमैन एम सामसुंदर एफआई ना मालेम की होंगलक्लिबा अइंग असागी खलसना स्टेट असिगी महौसागी फिबमदा असुकी मतिक अकाइबा पीरी मसिना मरु ओइना एग्रीकल्चर की लमदा अचौब चैथेंग अमा पीरी मसिगी सुमथक्ता फॉरेस्ट वाटर बॉडी पावर यावना हिरम क्यादा होंगलक्लिबा सिदगी खर मखै कोहनना बहोनबदा मतेंग ओइननबा ngasiगी सिगुंबा सेमिनार से पांगथोकपने हाइकी याम साउना सोइदिबा forest degradation ngasisu poppy plant ki matang de I mamang da kana gumbana ningsing biramagadi poppy plant thaba ganja thaba ki achuba yamna source of earning si line adi honaba aduga madugi impact madugi amang badudi ka hen khaludaba aduga mari lenaba authority sing su madugi yengjat bidba gumma yauri ngarang ayuk pung nipan khare helakpa duwaida Imphal East District Police Commando madi taramanga suba Assam Rifles ki apunba kangbu amana Mapau Khulen Community Hall manaktage aina thinkraba lalhaulof MNPF ke active member ama faraba miyo edugi mamingna muinaw angam atopa ming paba chahi nimfu apokpa khabang pa muinaw kawi Mapau Khulen dagine mahakna haidorakpagi matung ina mahak chahi asigi September thada lalhaulup asigi Thomas Kobamiyo emagi makhada yaurakhibani haiba khangba ngambaga loinana National Highway singdage ain gi wangmada sel khaiba amade contractor amasung transporter singda demand letter pisenbagi thabak tawbani hairi loinana ain gi oiba makhata ba thabak sing lokhatnaba Sengmai Police Station na sinikre hairi KF and PD Labor Welfare Association ki thomi ahum ngasi Kaisampat Laimazam Laikai Community Hall da wakat mi famlingaida police na fagat kre panbayai sangai frog da leiba FCI da thabak suduna leiramba sinmi singbu Workers Union Manipur amade NR Mathai Enterprise anina lautuna duna anoba sinmi sing pusin laklaga thabak suhan babu yaning da bafongdoktuna athuba matamda mahausagum sinmi sing mathok tawhallo haibagi demanda wakat mi famadu chathakibani police na fagat kraba sinmi sing adude KF and PD Labor Family Committee के General Secretary Laishram Hemawati Association के Advisor amadi All India Loading and Unloading Workers Federation के National Vice President oina Thaupuribi Hizam Kabita amasung Executive Member L Jiteni mifam aduda sarp yakiba Association asige General Secretary Romendrajit Moirang Themna dabi asigi matangda Minister amadi Higher Authority da kayarak hana memorandum submission kiba laikhrabani adubu ngasi fawba mityeng changbidana leirakli loinana athuba matamda mahausagum sinmi sing thabak suba hohandrabadi ahenba khongjang kya sangsalagani haiba wafam sing phongdoki खगौदना ngसागी इम्फाल पुलिस की तोगान तोगान पुलिस स्टेशन की पुलिस पर्सनल सिंग लाकान खोगी ngam मेबे मतागुम याम साइलेंटली खोगी प्रोटेस्ट फम बिजिदा अखोगी तकथोक होइदोक बदुदा नतना खोगी तोगान तोगान मवोंग द खोगी फुब साइब थोलक पसिते लाइबक थीबनी तसेन मसी हाईली कोई एसोसिएशन साइट की कंडेम तौरी तसेन अमंग असी कोई पुलिस ना खुद थागिबा अखोगी नुपी पुलिस यावदना पुलिसिंग ना खोगी नुपा पुलिस मेन पर्सनल सिंग खुद थागिबे तसेन हाईली कंडेम तौबदना तना मसी तसेन अखोई खक्तदा खुद थाबदते लैरिबा अखोइगे सिरमी खुनाय खुद थाबने हेना लौजगे मरम अदुना मसीना पुलिसना मियोय खरा हौजिक फागिबा अखोइगे एसोसिएशन के एजुकेटिव मेंबर अम यावग्रे एसोसिएशन के एडवाइजर अमसु यावग्रे मसी फाबजिना मसीगे धरना थुगाइबजिना अखोइ खोंजंग हल्लोय मसीना हेना खोंजंग चौथोरकपा अदुगा अचौब रिवोल्यूशन अमा लाकपा याबगी खोइगी इनवाइट तौबने हाबजे हाइजनिंग Nakal Amaromda Imphal West District Police Commando amadi taramanga suba Assam Rifles ki apun bakangbu amana su ngarang nimidang wairam pung mari khare helakpa duwaida ngairangbam dagi aina thingkraba lalholof UNLF ki kadar ama su fagat kre faraba miyo edugi mamingna konthogjam herojit atopa ming maithong anba maitei chehini phumathoi apokpa laikhidraba ke naba mani maitei kawi ngairangbam makhale kaidagine mahakna haidorakpagi matungina mahak haukiba chehi lisingani mari da lalholup asigi Self Style Corporal Chingkhai nganbagi makhada yauduna Chandel District ki manung chenba Wangbrand Task Force da basic military training fangki loinana mahak hauzik luf asigi Self Style Major Khambaton Koba magi makhada thabak tawbani haiba khangbangam ki makhata ba ain gi oiba thabak sing lokhatnaba Pasoi Police Station senikre hairi
FCI Godown Sangai Progi Tabak Thoram Kudimak Ating Batamle Haina KCP People's War Group Ki Central Media Coordinator Gi Secretary Lenin Maitai na Thadorapa Cherola Man Hairakli Cherola Sinamakata na Hairibade FCI Godown Sangai Proda Tabak Suriba Sinmi Singbu Karigumba condition Amata Kangandana Kudakta Tabak Surambadu Tantok Padagi Sinmi Marfu Henbagi Imung Manung Yauna Kongzang Kya Sangsili Sinmi Luf Ama Oiriba KEF and PD LWN na Nauna Sangai Pro Godanda contractor oina order thokle haidiba Mathai Enterprises po Ben Tobio haina complaint leiningai marakta contractor P Premchana amuk hana imung manung pujaramba sinmi meambo shingnaba manba mongda anoba sinmi habide thabak subagi experience karisu leitaba anoba miyoi sing shuhan badagi sinmi kya sidriba forward chara henbagi khongjang sangsingani haiba miyamna khangle nungai yai faba ananba thabak sunnataba Cheng sak honbagi thabak asida ngamle haibagi matagom ngakchau thektuna miyoi kyagi punsibu karisu leitana khaliba contractor gi mathakta loop asina mityang changlagani hairi FCI Godown gi cheng purakliba gari singsu Godown manungda changduna thabak tawba khudakta lep kadabane loopna thamliba athingba sigi mayokta FCI gi official amadi contractor amadi Godown hangduna thabak tawrabade loopna atamnana thabak tawrakani amadi maduda thorakba afafatagi daita pumna mak masa masana pujagadamani hairi Forensic Science Lab Mapangan Kankhat Halu Manipurda DNA test taunaba machine thambiduna amade district and section court chathariba trial sing thujanana ba pautak pibiu haina takseladuna ngase high court complex mamangda conflict widow forum United Women's Right Defenders Youth Forum for Protection of Human Rights Domestic Violence Survivor Forum gi thomi singna wakat khongjang jangsin kre ngasi se high court ki suti oibana court ki thabak thoram singda akai ba yaudana ba khongjang asi sangsan bane haina khongjang loi singna fongdoki Thongam Santi Singhi sponsorship makada Lion Club of Moirang senduna lairaba awana taraba imung manungda laiba lairik laisuda thawai yauba mahiro singda piba mangarak suba Thongam Ibohol Singh amade Thongam Ongbi Ibecha Devi Memorial Cycle Award lisingani taramapan yenthokre ngasi Moirangda INA Martyrs Memorial Hall the Pangthokiba Thoram Madu Sarkyakiba TH Santina Mahakpu Pokpiramba Ima Babana Mahaki Machin Manau Singbu Shembada Kanagumba Amatadagi Karigumba Maral Amata Ton Silamdana Makoibu Mi Oinanaba Semamba Dubu Kazikta Oirabasu Laman Singboina Amade Mahakumna Wana Horakpa Lirikta Thawai Yauba Mahiro Singda Cycle Pibage Award Asikusina Mahiro Singbu Hena Masamau Fana Lehen Bagaloina Afaba Tumbigi Yumbi Oiraknabagi Wakalonda Award Asikusina Bane Haiki. Tauramgi Sarukamoina Lake Draba TH Ibohol Amade TH Ibesada Haikat Laket Tamduna Ikai Kumnabutki Loinana Moirang Kendrada Laiba Mahiro Kunmangada Cycle Kusinaki. Satliba Matam Kongena Matam Mangandana Kogna Aina Mutas to Bochat Pamatan Sangiva timing. Second Salagadi Minute Mangada Yodo, I called the Salagadi Minute Kutramanga Nipu Sakiva. Impulse, Chatana of the Barale, Migi Sakalwarga, Impal Boxet, but I quit the Tianagi Sakana, Impal Boxet, and Bagi Sakti. I don't know Kaga, the Uragan, Kaluragan, I put in the Parupa. Wakal Amasina, Mang the Tamzarakanda, Maduaragadi, I lie of a Sata, Laisu, Tazana. Makoi the knowledge labor, they have Wakalo to labor. Adum Lavasata si the Pibagi Manase, I Saikan Sina, Aina Ninjarapa, Aina Kanjarapa, Wakan Miam Sika San was a Saikan Sina Oigani, Haiva Wakalon Nuda, Aina Saikan Si, Tauzaki, Haina Lipsakivani. Ngasi yuk pung tarama thoirom taba matamda Kangpopi Police Station gi manung chenba Changobong Biles Manake es Golai Manakta Karama accident thokpagi thodokta Manipur Fencing Association gi secretary Wakambam Ranjit Laikhidre atopa miyoi anina sokle haire laibak thiba thodok aduda Laikhidraba Manipur Fencing Association gi secretary Wakambam Ranjit Laifam Khunau dagini soklaba miyoi ani aduna Khurai Kongpal Chingambam Laikai dagi en Budhi Chahi Humpu amade Khurai Kongpal Chingambam Lairaktagi ti bothe kawi hairi
Bharat Sinba Thungna Pangthoknabagum ngasi Lamphelpat Court Complex tasu Manipur State Legal Services Authority na senduna Imphal East amasung Imphal West ki oina chahi asigaroiba National Lok Adalat Pangthokhrei Thoromaduga mari lainana Manipur State Legal Services Authority ki Member Secretary oiribi Golmai Gaiful Siluna National Lok Adalat Pangthokpasida pre litigation court case bank insurance amadi pending case na singba casing dispose tawba yagane ngasi maksu case lising anirom list tawri lok adalat ka court case ani esigi khetnaba miyamna khangbiyu court case ta tawba matamda lower court ta dispose tawba ngamdaba case adu high court amadi supreme court ta revision chatuna matam amadi sel mangani adumapu lok adalat ta settle tawkiba case adudi soidana mai pakpaga loinana miyamda kanaba kya pigane maramasna lamdam asigi miyamna lok adalat asida lakpiduna adongi case athuba matamda loishinbiu haiki pamdaba mayamdu khanaraga esida yasanarasi haibagi pot sida ekoi bench sida phamiba member chairperson khoi gi mamangduda apambado hairaga case loishanbagi chance haibadi case ama soknabada saki puthokani side ani dugi hearing tawgani du mayam aduga paisa su mangba matam su mangba ado tension leiba mayam si law adalat sida loisan ba haibasina khwaidagi akhabani haina mayamda appeal tawraga aina praja mayamda law adalat sida laaga settle tawbagi potsi thawai yausan biduna sida law adalat ki sida lakpidana loisan bi bagi potse appeal tawjai District Legal Services Authority ni sinduna Thaubal Bisnupur Ukhrul Senapati Churachandpur Tengnophol amadi Jiribam District tasu National Law Adalat pangthoki Lok Adalat asida Manipur pumbagi oina tongan ba case chahumgani phumapal settle tawkibaga loinana apunba sanfam crore ama lakh marifutarani thoiga lising marifutarani pan supna chatruka marifutarama thoi khongat pangamki Manipur State Legal Services Authority na chahi asigi oina National Lok Adalat Mari rak pangthoki maduda punna tongan ba case lising aniga chamaga supna ahum settle tawkibaga loinana punna lupa crore taramathoi lakh yankhai manga ga lising taramanga ga chamapan ga marifuni thoige senpham khongat pangamki hairi Paugi marak thana atenba break amaga sulokjari Lengsin bidau Hangbiragani mafam asida makhal kaya gi genuine oiba imported amasung Indian brand gi fitness and bodybuilding gi supplements sing loina na Indian brand Green X Nutrition gi distributors oizari Ngasimang lengsin biro anti nutrition store Iron Gym Singzamai Sapam Laikai near Singzamai parking. Contact us at 73086925660. Pakhong ama chalake Chalune chahi amagi plan tawge haradi Phau pambi thabiyo chahi taragi plan tawge haradi U pambi thabiyo chahi chamagi plan di Ichabu afaba school da mahai tamhanbiyo icha kaina afaba school haidi Lanai coaching tawbugi awaba lehendaba school du da adum changnai na coaching tohonba mama paga cha manana warak watembi ba gym aerobic dance football thangta mamang da 12 exam gi topper su puthokhraba khwaidagi chawba nanba khwaidagi phaba school Slopeland Public School Khongjom chumabra chumme yam khangi ko Yes only Slopeland Public School Khongjom Takshila Institute, most trusted national brand with 27 centers span India. 21 plus years experience in NEET G coaching. Highly qualified IITians, NITians and doctor as permanent faculties. 25,000 plus success stories in the past 21 years. Online, offline, doubt clearing session. Study materials designed by Takshila Research and Development Cell. Smart class with centralized live classes from head office at Delhi. 24 hours Wi-Fi campus. Brought to you by Heritage Convent at Thangwaiban DM College Road, Imphal. Contact number 6009445522. Break imatungda mayam bamu khana taram nokchari makhataba pau pizari CAB pass tawkibabu yaning de bafong doktuna North East ki state sing maroina Assam amadi Tripura da changsiliba khongjangbu sawgaladuna ngase numidang North East Forum for International Solidarity
नेफिसना सिंदुना मणिपुर यूनिवर्सिटी की गेट ममांगदा कैंडल लाइट प्रोटेस्ट पांथोखरे प्रोटेस्ट अदुग मरी लेनना तोंगान तोंगान बा वारोल इबा प्ले कार्ड कया सुसिनखी चंगसलिबा खोंजंग अदुगी मतांगदा नेफिस की वॉलंटियर सिंगलेन खुमुक चमना फोंदोरकपदा सीबीएसई यलहोमी सिंगबु नमहतनबा होनबा बिलनी बिल असे पास तौदुना अवांग नोंपोकी मियामबु नमथनबा होनबा थौसिल लेपकदबने हाइखी पुलिस के नोंमै चिंगदोंदा प्रजा थवाई हुजे आसाम थागी बजरना मणिपुर दसु थानिंग थारोय हाइबनिंगाई लेते अदुना सही प्रजा की अनिंग अपामबगे मायोक्ता इंडियन गवर्नमेंट ना सपीगनो मणिपुर गवर्नमेंट ना सपीगनो हाइबगे मेसेज न अखोना पिजरिजे नसिगी मेसेज अजे मणिपुर खत नते दिल्ली चांदीगढ़ मफन चमाना अखोई मेसेज अजे पिजरिबने अदुगा नसाई कलेक्टिव ओइबा अखोई पीपल की वॉइस से मसिजे ताबियु मसि तादा तारगदी स्टेट की लेजिटिमेसी से मांगजरकनी हाइना अखोना वार्निंग तौजरी नुंगसित मपी हाइबा मणिपुर फीचर फिल्म माई पाकना मियामदा खुदोल तमख्रबा मतुंग इवनिंग स्टार फिल्म प्रोडक्शन के अनोबा खुदोल ओइगदौरिबा मणिपुर फीचर फिल्म वाइल्ड काटी ngasi याइफा थौनी थौरम पांथोखरे रेसी थोकसोमना पुथोकपा अदुगा अजित निंगथौजाना डायरेक्टर एडिटर लिरिसिस्ट ओइबा फिल्म असिदा काइकू आर्टिना अमदि देवियाना मरु ओइबा सक्तम लांगली फिल्म असिगी म्यूजिक ना राहुल ब्लू ने याइफा थौनी थौरम असिगा मरी लेनना फिल्म असिगी प्रोड्यूसर रेसी थोकसोमना ममांग पुथोकिबा फिल्म सिंगदगी खरा खेतनबा ओइना लमदम असिदा थोकलिबा सोशल इशू सिंगदा बेस तौबा फिल्म अमा ओइना मियामदा पाउजेल पिनबा पांदमदा फिल्म असि पुथोकनबा होटनागनी हाइखी अहमद पुथोखीब अखोई पॉलिटिकल अदगी कॉमेडी अद एक्शन अदगी सिनमु अखोई सोशल इशू हाइतारे अदगी फिल्म असी सेंगनागदी मथंग नंग कनो तोरकपनिना आइजु सिमतंगदी एना आइगी लाइबागी कनो फिल्म की ट्रेंड जिदा सोशल इशू जिदा सिन हंतक किजिना सिदा ताब हाइतारे अदो मथंग की प्रोजेक्ट सु मथंग मथंग हाइतारे सुमाइना कनो तौद्रिबा हाइतारे सुमाइना आइगी सुमाइना लेजे आइगी वखलोंदा जे स्कूल मोंटेसोरी की चही की ओइबा विंटर कार्निवल की थौरम ngasi घारी मखा लेकाइदा लेबा स्कूल असिदा पांथोखरे स्कूल असिना सिंदुना पांथोकपा थौरम अदुदा फूड स्टॉल्स पोनी राइड गेम्स क्रिसमस कैरोल्स आर्ट एंड क्राफ्ट्स अमदे टेम्बोलादा पिकलिबा महाइरेसिंग सरुकियाकी पांथोकिबा थौरम अदुगी मतंगदा स्कूल असिगी प्रिंसिपल उसारानी आरकेना मोंटेसोरी असिदा तमलिबा पिकलिबा महाइरेसिंग असिदा तोंगान तोंगान बहिरम कियादा ममुत ताना खंगनना बहोनबने हाना क्लासरूम दा ताकपी तंबिखिबा दु अमुक नहोंगना खंगहनबा अमदे इको फ्रेंडली ओइनबा प्रोग्राम असि पांथोकपनि हाइकी It's tiny tots में यामना comfortable ओइबा and then handy easy ओइबा and again at the same time मोइदा के आइतनी यामना impressive ओइबा मोंगी playway में याममा कोई ओजा सिंह ना सेम सारागा आंगांग सिंह and plus मोइगी ओजा सिंह कोई classroom गी नत्रगा everyday activities दा मोइना उगी बजुगी different कइनो दा अमुक आंगांग सिंह उबा फंगबागी मोइदा हराउबा नुंगाइबा and plus ओजा सिंह गा यामना हाना सुदुम casual ओया कोई स्कूल गी but in a very more casual and friendly ओबा कोई interaction अमा तौनबगी जुखदोंग चाबा अमा फंगे ना हाइजगे घारी अवांग वुमेन्स डेवलपमेंट सेंटर न सेंदुना सेंटर असिगी कुंट्रानी थोइरक सुबा मपोकुमन थौरम ngasi घारी अवांग लेकाई कम्युनिटी हॉल पांथोखरे थौरम अदुदा इम्फाल वेस्ट चंगांगई जिला परिषद एस मार्जित ऑल मणिपुर नुपी समाज के प्रेसिडेंट टीएच रामनी घारी अवांग वुमेन्स डेवलपमेंट सेंटर के प्रेसिडेंट फमदोन चंद्रजिनी ग्राम पंचायत के मेंबर सिंह अमदे सोशल वर्कर क्याना मरु ओइबा मिथुंगलेन ओइना सरकियाखी थौरमसिगा मरी लेनना घारी अवांग वुमेन्स डेवलपमेंट सेंटर के मेंबर ओइरिबी ओइनाम ओम्बी गिताना वुमेन्स डेवलपमेंट सेंटर असि हौखिबा चही लिसिंग अमगा चमापन मरिफुतरेतगी हौना चही लिसांगसिना मियामगी अमदे इचानाउसिंग असिगी मांगबा यारोय हाइना अचौबा थौदांग लौदुना लाखली लाकदबा चही सिंगदा लैबाकी ओइबा इहौ क्यादसु हनबा लैतना सेंटर असिना सरग्यागनि हाइकी समाजसिदा इचा सिंबु कंदबा यादे इशु सिंबु कंदबा यादे हाइदना मा सिंगसिना हौदोपिदना ngasi भौबा सही कुथ्रानि थोइ सुना सुपना खोइगी फंक्शन से पाक्थोक्तना लाक्चरी मियामगी लैबाकी ओइबा थौदांग पुनमग यादुना लाई अपुनबगी सक्तमदा अदुबु पुनसिनरगा मयाम पुनमग थबक तौबसे इमा बेलसिंगी अपामबगी पाक्ता मतुंगिना खोइ इंजै अपुनबना पांगने हाइबा अहलसिंगी पाउरसु लैजै अदुमाइना तौरगा खोइ सुमाइना लाक्सबनी लैबाकी ओइबा अचौबा थौदांग हाइबदि एनी प्रॉब्लम खुदिमक घरी अवांग वुमेन डेवलपमेंट सेंटर ना अपुनबगी सक्तम गलोइना ना खोइ सरुक याजगनी
Rameshwar Sarungbamna iba Kairaba Chapu Machet haina mingthonba Saireng Lairik amang ngasi Manipur Press Club ta phongkhrei The Cultural Forum Manipur na senduna pangthokkiba chinglemlaba thoram maduda Manipuri Language Advisory Board Sahitya Academy gi convener Nongmaithem Kiran Kumar Cultural Forum Manipur gi President Huirem Bihari amasung DM College ki Arts ki Assistant Professor Sarat Chandra Longzamna athoiba lengbirak pasingwaina sarukya ki IGR South Kiliching Makhada Kunipan Suba Sector Assam Rifles ki Shalon Battalion na Chana Chapang Bible School da tamliba mahiro singda stationery ge polam sing yanthokre ngarang samtal ge manung hanjin ba mafam singda leiriba chahi 12 gi makhada leiba mahiro singda boy column amade pencil na chingba polam kya kusana badu Assam Rifles na lamdam asige manung hanjin ba mafam singda leiriba angang singda primary education phanghana na bagi wakhalonda lokhalakpa thorang amani haina AR gi cherol amana hairakli Citizenship Amendment Act asi West Bengal da chatnagani masida state asigi chief minister oiriba Mamta Banerjee amade mahaki party oiriba Trinamool Congress nasu thingbangam loi haina West Bengal gi BJP gi chief Dilip Ghosh na haikre wafam asi Mamta Banerjee na paumi singa unaba amada Citizenship Act asi karigumba hiram amata da chatnaba yaroi haina yaningdaba phongdokiba dugi pau khumoina ngarang phongdokibani Ghosh na makha taraduna Mamta na mamangda Jammu amadi Kashmir dagi Article 370 lokhokiba demonetization gi mayokta laiki adubo Union Government pu thingba ngamkhide maramaduna Citizenship Act asisu adumak state asida adumak chanagani loinana Bengal na Act asi chanaba ahanba state oigani haide amade Mamta Banerjee na Act asigi mayokta laibagi marik chumba wafam adu khanghangadabani mahakna mahaki oiba vote bank mangani ki bagini haina sumaral siki Nakal amaromda Citizenship Amendment Act ki mayokta West Bengal da makhatana miyamna khongjang sangsili ngasi ayuk anganbadagi hauna miyamna railway line yauna maroi balambi sing thingki adumoinamak thoidokpa asok apan gi pawdi leite haire pawasina hai Haura district ki Konai expressway da leiba Garfa bridge tasu khongjang loisingna lambi da lakpa bus sing da landa ki police ki maikai dagi lathi charge tawduna miyamgi irang adu laksinaba honaki loinana district asige Shankrel amade Domjurda miyamna lambida mai thaduna achat awok sing thinki haire nakal amromda state asigi chief minister Mamta Banerjee na state asida Citizenship Act amade NRC chana haloi miyamna pukning phathabi haina thajaba pikre haire Hyderabad ke human trafficking da maru oina chenaba miyoi NIA na fagat pangamkre case asida Chanariba Rahul Amin Dhali hokhiba sagol senumita farba matung rang West Bengal gi Basir hatta leiba court amada puthok laba matung transit remand lokthakre makhatana NIA gi akhanaba court amada amuk hana puthokadori Southern Imphal Cultural Organization SICO haubam marak lorembam laikai gi Yankhairak suba mapok kumon palan tharom ngasi club asigi office ta pangthukre club asibu linkhatlamba amadi achauba thodang sing loramba laikhidraba singi mafamda ikai kumna board pa amadi Hauzik oiriba leibaki isu singda laugadaba thaudang singi maramda khana nainakiba thoram adugi mapung oiba saktam oiki hauze muk sanabagi paw phangbigani All Jiribam Sports Association AJS and Senduna Thasigi Taruktage Tim Taruk Sarukyaduna Jiribam Higher Secondary School gi playground Chathariba Taratari Subati H Radhamani Memorial First Division Football League Tournament Lisangani Taramapan Gingasi Sanagadaba match ta LFC team Laktaban Maram Oraga JYC team na walk over Funkre Mathangi match ta Ichel Club Amade PFC Sanagani Haidi ngasi ukfong kiba pause singda kari kari maroi ba pau yauribagi habadu mayam puna mo khangnaminasi Kanglai Paki Maira, CAB na Manipur da Sokoloi Haibasi, ILP gi close the Yauri, RK Ranjan. Oil tanker ni fungasi, Imphal Yorak Lagani. Numit mangani tau gi stock lady, rotation naina, pumpsing the tau pigani, Minister Syam. Pauxel, Thasigi Tarama Punda, Pungtarani Toigi, General Strike Lautokre, Lepalitina CAB gi Mayukta, Kongjang Sangsin Kigani, Sotin Kumar. Assam gi Irang Pibam Pagale, Curfew Komtokre. CAB gi Mayukta, Northeast Puna, Tingnaminasi.
Kangla Pau, ILP Chan Halka Nungai, Sana Hanaba, Honariba, Yabirakli Bapunamak, Tagatli. Asam Amadi Tripura the Tawai Takivada, Nungai Tabafondo E, Ekoisu, Solidarity Utpam Toi, Syam Sharma. Asam Gi Guwahati Amadi, Dibrugar, Meghalaya Gi Silong da Curfew Komtoki. Hingsa da Senaba Humpumunga Fare, Mioy Lising Ama Diten Taure, DGP. Cape Ki Mayokta, Left Party Mangana, December Tarama Panda, Bharat Pumbada General Strike, Tauragani. Aroibada maroiba pau amuk hana pizari. CAB na Manipur sokaloi haibasi ILP gi close to yauri mi painingai karisu leite haina Inner Manipur Lok Sabha gi MP Dr. RK Ranjana Fongdokrei. Citizenship Amendment Act ki mayokta Assam da changsiliba khongjangna state asida LPG gas amadi petrol ge awaba mayok nagadra mi painari. Left Party mangana tha sigi taramapan gi ayuk pung taruk tagi numidang wairam pung taruk fauba pung tarani thogi Manipur pumbada general strike lauthokre. Amadi nav KSP na luchingba police ki apunba kangbu amana lam acre ama henbada tharamba popi pambi sing yanthattuna manghankre. Ngasigi wenadi Manipuri pau matang sida losinjare mideng tabiri besing bo amuka hana khurumjari.